ꯂꯥꯡꯂꯦꯟꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯂꯥꯡꯂꯦꯟ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯎꯗꯦ꯫ ꯅꯨꯄꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯏꯄꯥꯏ ꯍꯧꯏ꯫ ꯃꯈꯣꯏ ꯈꯔ ꯏꯃꯨꯡꯗ ꯆꯪꯉꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯏꯕꯤꯗꯨꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯦ꯫ ꯑꯉꯛꯄꯅꯤ, ꯐꯤꯉꯧ ꯆꯠꯄꯤ ꯀꯌꯥ ꯑꯃꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯗ ꯍꯪꯉꯤ꯫ ꯔꯣꯍꯤꯠꯅ ꯃꯥꯃꯥ ꯀꯅꯥ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ? ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ ꯉꯔꯥꯡꯁꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯣ ꯁꯤꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤꯅꯤ꯫ ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯌꯦꯡꯅꯩ, ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯩ꯫ ꯃꯌꯥ ꯉꯛꯅ ꯍꯥꯏ, ꯈꯨꯔꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯔꯣꯍꯤꯠꯇꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ, ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯅ ꯃꯈꯥ ꯇꯥꯔꯦ, ꯈꯨꯔꯥ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯤ ꯍꯥꯏꯅꯒꯦ? ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯏꯕꯦꯝꯃ ꯑꯈꯪ-ꯑꯍꯩꯅ ꯍꯥꯏꯕꯗ ꯂꯥꯏ ꯇꯤꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯐꯝꯗꯨꯗ꯫ ꯍꯟꯅ ꯌꯦꯡꯗꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯦ꯫ ꯃꯌꯥ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯦ, ꯗꯥ ꯔꯣꯍꯤꯠ ꯑꯩꯈꯣꯏꯗꯤ ꯀꯔꯝ ꯇꯧꯕꯅꯣ? ꯔꯣꯍꯤꯠꯁꯨ ꯉꯛꯅ, ꯑꯩ ꯈꯪꯗ꯭ꯔꯦ ꯃꯌꯥ, ꯑꯣꯖꯥꯒ ꯇꯥꯟꯅꯔꯁꯤ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊꯥ ꯁꯥꯟꯅ ꯊꯣꯔꯛꯑꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯝꯕꯤꯗ ꯂꯥꯡꯂꯦꯟ ꯊꯦꯡꯅꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯔꯣꯍꯤꯠ ꯅꯪ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯣ? ꯔꯣꯍꯤꯠ ꯉꯛꯅ ꯍꯥꯏꯔꯦ, ꯃꯥꯅꯤ, ꯁꯣꯝꯅ ꯀꯅꯥ? ꯑꯩ ꯂꯥꯡꯂꯦꯟ꯫ ꯔꯣꯍꯤꯠꯅ ꯑꯣ ꯅꯪ ꯂꯥꯡꯂꯦꯟ? ꯃꯌꯥꯁꯨ ꯉꯛꯅ ꯍꯥꯏꯔꯦ, ꯅꯪ ꯂꯥꯡꯂꯦꯟ? ꯑꯗꯨꯗꯤ ꯅꯪ… ꯃꯥꯅꯤ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯩ ꯃꯥꯏꯕꯤꯅꯤ꯫ ꯔꯣꯍꯤꯠ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ꯫ ꯔꯣꯍꯤꯠꯀꯤ ꯋꯥꯗꯣ ꯂꯣꯏꯕ ꯅꯪꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯐꯠ ꯍꯥꯏꯔꯦ, ꯐꯠꯇꯦ, ꯅꯈꯣꯏꯅ ꯑꯩ ꯊꯦꯡꯅꯩ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯗꯣ ꯅꯨꯡꯉꯥꯏꯒꯅꯨ, ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯗꯣ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ꯫ ꯉꯁꯤ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯁꯤꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯁꯥꯟꯇꯣꯁꯄꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯗꯨꯅ ꯄꯨꯔꯤ꯫ ꯁꯥꯟꯇꯣꯁ ꯃꯁꯥꯗ ꯁꯥꯏꯗꯣꯡꯂꯤ, ꯈꯪꯉꯕ? ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯅ ꯉꯛꯏ꯫ ꯀꯔꯝꯅ ꯁꯥꯟꯇꯣꯁꯄꯨ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯦ, ꯊꯋꯥꯏ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ, ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯑꯗꯨ ꯉꯝꯕꯒꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯥꯟꯇꯣꯁ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯑꯩꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗꯤ, ꯅꯣꯏꯅ ꯀꯥꯏꯗ ꯊꯤꯔꯤꯕ? ꯂꯥꯡꯂꯦꯟ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ, ꯈꯪꯉꯕ? ꯅꯈꯣꯏ ꯆꯠꯂꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯑꯉꯛꯄꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ? ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯁꯤꯗ ꯂꯩꯕꯅ ꯐꯔꯔꯣꯏ ꯈꯜꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯑꯦ꯫ ꯌꯥꯏꯐꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯦ, ꯀꯔꯤ ꯎꯕ? ꯀꯔꯤ ꯈꯪꯉꯤ ꯅꯈꯣꯏꯅ ꯆꯠꯂꯨꯕꯗꯣ? ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯈꯥ ꯇꯥꯔꯦ ꯃꯥꯏꯕꯗꯨꯅꯗꯤ, ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝ ꯑꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯍꯥꯏꯕꯗꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯅ ꯉꯝꯅꯕ ꯇꯧꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯍꯥꯠꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯋꯥꯏ ꯑꯗꯨꯅꯅꯤ ꯍꯥꯠꯂꯤꯕ꯫ ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨꯁꯨ ꯃꯍꯥꯛꯅ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥ ꯇꯞꯅ ꯍꯥꯏꯔꯦ, ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ
ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯏꯐꯜꯂꯦ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯏꯕꯦꯝꯃ ꯅꯪꯒꯤꯗꯤ ꯈꯔ ꯐꯩ ꯏꯕꯨꯡꯉꯣ ꯅꯪꯒꯤꯅꯦ ꯑꯩꯅ ꯊꯋꯥꯏ ꯋꯥꯔꯤꯁꯦ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯣꯟ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕ ꯊꯋꯥꯏꯅꯤ ꯀꯔꯝꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯣ ꯈꯪꯗ꯭ꯔꯤꯕꯁꯤꯅꯤ ꯀꯔꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯔꯣꯍꯤꯠ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯦ ꯑꯣꯖꯥ ꯑꯩꯒꯤꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯎꯄꯥꯏ ꯊꯤꯔꯤꯕꯅꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯋꯥꯏꯅꯣ ꯁꯤꯅꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯒꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯏꯆꯥꯒꯤꯁꯦ ꯀꯌꯥꯝ ꯂꯨꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯈꯪꯉꯕ ꯋꯥꯐꯝꯁꯦ ꯔꯣꯍꯤꯠꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯋꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯔꯨꯔꯒ ꯃꯃꯥꯡꯒꯤ ꯑꯣꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯅꯧꯍꯧꯅꯅ ꯍꯥꯏꯅꯔꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯐꯅꯕ ꯌꯦꯡꯕꯤꯔꯤꯁꯤꯅꯤ ꯏꯃꯥ ꯌꯥꯏꯐꯜꯂꯦꯟ ꯃꯁꯥꯗꯣ ꯁꯥꯎꯝ ꯑꯃ ꯐꯪꯂꯝꯃꯤ ꯌꯥꯏꯐꯜꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯌꯦꯡꯉꯛꯏ ꯔꯣꯍꯤꯠ ꯍꯣꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯥꯏꯐꯜꯂꯦꯟ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯕꯨ ꯂꯥꯛꯏꯕꯗꯣ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨ ꯅꯠꯇꯦ ꯃꯁꯥꯗ ꯊꯋꯥꯏ ꯑꯗꯣ ꯆꯪꯗꯨꯅ ꯂꯩꯔꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯃꯍꯥꯛ ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨ ꯅꯠꯇꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ ꯆꯤꯡ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯆꯪꯕ ꯃꯐꯝ ꯅꯠꯇꯦ ꯆꯤꯡ ꯑꯗꯨꯒ ꯅꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯅ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯈꯪꯗ ꯀꯞꯂꯤ ꯑꯗꯨꯒ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛꯁꯨ ꯅꯣꯛꯂꯤ ꯈꯣꯟꯖꯦꯜꯗꯣ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯍꯦ ꯏꯕꯨꯙꯧ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯃꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯈꯤꯅꯤ ꯑꯩ ꯃꯃꯤ ꯊꯋꯥꯏ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯊꯋꯥꯏ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯃꯥꯒꯤ ꯀꯥ ꯑꯃꯗ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯤ ꯔꯣꯍꯤꯠ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯃꯁꯥꯗꯨ ꯅꯤꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯈꯣꯏꯗꯤ ꯅꯤꯛꯄꯁꯨ ꯌꯥꯎꯔꯤ ꯃꯌꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯣ ꯈꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯒꯤ ꯌꯨꯝ ꯑꯗꯣ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯅꯕ ꯍꯧꯔꯛꯏ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯑꯃꯨꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯁꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯌꯥꯅꯗ꯭ꯔꯦ ꯔꯣꯍꯤꯠ ꯃꯆꯤꯟꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯂꯥꯛꯑꯦ ꯊꯋꯥꯏ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯉꯛꯁꯝ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯅꯝꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯆꯤꯡꯈꯤ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯃꯁꯥꯗꯣ ꯆꯤꯡꯕꯒꯨꯝ ꯇꯧꯔꯤ ꯂꯥꯏꯁꯣꯟ ꯑꯀꯟ ꯑꯀꯟꯕ ꯁꯣꯟꯗꯨꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯃꯩꯅꯨꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪꯅ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯅꯪꯅ ꯌꯦꯠꯄ ꯉꯝꯂꯣꯏ ꯃꯁꯤ ꯍꯥꯏꯅ ꯃꯥꯏꯕꯗꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟꯅ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯊꯋꯥꯏ ꯇꯝꯅ ꯂꯪꯉꯛꯏ ꯊꯋꯥꯏ ꯑꯗꯨ ꯍꯪꯒꯥꯝ ꯃꯔꯨꯅ ꯄꯥꯟꯕꯗ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕ ꯌꯥꯏꯐꯜꯂꯦꯟ ꯍꯥꯏꯔꯛꯏ ꯍꯦ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯉꯕ ꯅꯪ ꯑꯗꯨꯝ ꯃꯥꯏꯊꯤꯕ ꯇꯥꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯊꯋꯥꯏ ꯑꯗꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦ ꯃꯥꯏꯕ ꯅꯪꯅ ꯉꯝꯃꯒ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯒꯅ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯒ
ꯊꯋꯥꯏ ꯑꯗꯣ ꯔꯣꯍꯤꯠ ꯇꯝꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯔꯣꯍꯤꯠ ꯃꯁꯥꯗ ꯆꯪꯒꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯦ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯊꯋꯥꯏ ꯑꯗꯣ ꯔꯣꯍꯤꯠꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯒꯤꯇꯥ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯃꯃꯤꯠꯇꯣ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯗꯤ ꯃꯃꯤꯠ ꯄꯥꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯤꯛꯄꯅꯁꯨ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯑꯗꯨꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨ ꯍꯦꯟꯅ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯑꯀꯟꯕ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ ꯁꯣꯝꯗꯅ ꯁꯥꯟꯇꯣꯁꯅ ꯕꯕꯥ ꯑꯩ ꯇꯨꯝꯃꯒꯦ ꯅꯣꯏꯁꯨ ꯇꯨꯝꯃꯨꯔꯣ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯥꯟꯇꯣꯁ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯔꯣ ꯅꯪꯕꯨ ꯊꯤꯗꯨꯅ ꯐꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯇꯨꯡꯗ ꯊꯤꯔꯣꯏꯒꯦꯕ ꯁꯥꯎꯔꯅꯨꯕ ꯑꯩ ꯁꯥꯎꯗꯦ ꯆꯠꯂꯣ ꯅꯣꯏ ꯑꯩ ꯇꯨꯝꯃꯒꯦ ꯃꯁꯤ ꯍꯥꯏꯅ ꯁꯥꯟꯇꯣꯁ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯝ ꯍꯩꯅꯗꯕ ꯈꯨꯅꯣꯛ ꯑꯃ ꯇꯧꯔꯛꯏ ꯈꯣꯟꯖꯦꯜꯗꯣ ꯑꯅꯤ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯁꯥꯗꯨꯕꯨ ꯂꯥꯏꯔꯣꯅ ꯐꯥꯊꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯥꯟꯇꯣꯁꯀꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯈꯪꯍꯧꯗꯦ ꯁꯥꯟꯇꯣꯁꯅ ꯂꯥꯡꯂꯦꯟꯒꯤ ꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯔꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯃꯥꯏꯊꯤꯈ꯭ꯔꯦ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟ ꯃꯊꯥ ꯁꯥꯏ ꯔꯣꯍꯤꯠ ꯃꯁꯥꯗꯣ ꯇꯞ ꯇꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯊꯋꯥꯏ ꯑꯗꯨꯅ ꯀꯌꯥꯝ ꯂꯥꯛꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯥꯟꯇꯣꯁꯇꯣ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯔꯦ ꯑꯗꯨꯒ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ ꯅꯣꯡꯁꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯦ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯏꯕ ꯌꯥꯏꯐꯂꯦꯟꯒꯤ ꯌꯨꯝ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗꯧꯕ ꯍꯦꯛ ꯃꯥꯜꯂꯦ ꯒꯤꯇꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅꯗꯤ ꯊꯣꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯑꯣꯏꯅ ꯇꯧꯅꯕ ꯇꯧꯁꯤꯗꯣ ꯊꯋꯥꯏ ꯑꯁꯦ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯉꯔꯥꯡꯁꯨ ꯃꯥꯅ ꯉꯝꯈꯤ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯍꯧꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯁꯥ ꯅꯃꯤꯠ ꯎꯏꯁꯤꯟꯅꯧ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯁꯨ ꯌꯥꯎꯅ ꯃꯃꯤꯠꯇꯨꯗ ꯎꯏꯁꯤꯜꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯤ ꯁꯥꯟꯇꯣꯁ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯑꯗꯨꯅ ꯅꯪꯒꯤ ꯍꯦꯟꯅ ꯐꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯄꯥꯡꯅꯔꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯗꯤ ꯍꯥꯏꯗꯦ ꯃꯥꯏꯕꯗꯨꯗ ꯅꯪꯅ ꯉꯝꯃꯒ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯃꯒ ꯅꯪꯕꯨ ꯂꯣꯏꯁꯤꯟꯒꯅꯤ ꯈꯪꯉꯕ ꯃꯁꯤ ꯍꯥꯏꯅ ꯃꯍꯩ ꯃꯁꯤꯡ ꯌꯦꯡꯅꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝꯅ ꯂꯩ ꯁꯣꯝꯗꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯣ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯅꯔꯤ ꯆꯤꯡ ꯑꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯃꯊꯤ ꯐꯣꯡꯉꯤꯀꯣ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤꯀꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯀꯣ ꯆꯤꯡ ꯑꯁꯦ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯆꯤꯡꯊꯪꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦ ꯏꯕꯨꯙꯧ ꯅꯆꯥ ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨꯀꯣ ꯃꯁꯤ ꯍꯥꯏꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯦ ꯃꯈꯨꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯕ ꯄꯣꯠ ꯈꯔꯁꯨ ꯄꯥꯏꯔꯦ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯈꯨꯜ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯤ ꯆꯤꯡꯊꯪꯉꯥꯟꯕ ꯈꯪꯁꯨ ꯈꯪꯗꯅ ꯆꯠꯂꯦ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯄꯦꯟꯅ ꯅꯣꯛꯄꯒꯤ ꯄꯦꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅꯤ ꯇꯥꯔꯤꯕꯗꯣ ꯆꯤꯡꯊꯪꯉꯥꯟꯕ ꯑꯃꯨꯛꯇꯪ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨ ꯀꯥꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯀꯥꯔꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯄ ꯆꯤꯡꯊꯪ ꯉꯥꯟꯕꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯏꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯠꯇꯅ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯅ ꯂꯩꯔꯤ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯇꯧꯒꯦ ꯊꯋꯥꯏ ꯑꯗꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯄꯥꯝꯕ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯉꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯁꯤꯇꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯃꯥꯏꯕ ꯌꯥꯏꯐꯜ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯥꯟꯇꯣꯁꯨ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯝꯃꯤ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯌꯥ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯌꯥꯏꯐꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯏꯕ ꯌꯥꯏꯐꯜꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯦ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ